ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯈ꯭ꯋꯥꯏꯈꯤꯕꯤ ꯄꯨꯝꯅꯃꯛꯄꯨ ꯄꯨꯔꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯁꯤ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯂꯩꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯏꯃꯥꯅ ꯑꯗꯨꯒ ꯅꯣꯂꯦꯖꯁꯤꯡꯁꯤ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯁꯦꯌꯔ ꯇꯧꯕꯁꯤ ꯇꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯎ ꯑꯩꯅꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯣ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨ ꯑꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯤ ꯉꯔꯥꯡꯁꯨ ꯑꯩ ꯁꯦꯃꯤꯅꯥꯔ ꯑꯃ ꯑꯣꯖꯥ ꯄꯥꯕꯨꯡ ꯇꯣꯝꯕꯤꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯉꯦ ꯂꯥꯏꯔꯤꯛꯇꯨꯁꯨ ꯑꯩ ꯏꯅꯥꯛꯁꯩꯁꯤꯗ ꯂꯩꯇ꯭ꯔꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯂꯧꯔꯨꯕ ꯇꯥꯔꯦ ꯍꯣꯔꯦꯟ ꯕ꯭ꯔꯦꯛꯇ ꯑꯩ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛꯇꯨ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯆꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯔꯥꯡꯁꯤ ꯌꯥꯝ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯩꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯐꯝꯗꯒꯤ ꯊꯣꯔꯛꯑꯒ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛꯇꯣ ꯑꯃ ꯂꯩꯖꯩ ꯅꯨꯃꯤꯠꯇꯨꯒꯤ ꯍꯣꯜꯁꯦꯜ ꯄ꯭ꯔꯥꯏꯁꯇ ꯂꯨꯄꯥ 500 ꯌꯣꯜꯂꯤ ꯑꯗꯨ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯍꯟ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯑꯪꯀꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯂꯣꯟ ꯑꯃꯅ ꯑꯩꯁꯤ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯈꯔ ꯉꯥꯡꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯎꯠꯂꯛꯄꯗꯨꯗ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯪꯒꯠꯆꯔꯦ ꯑꯗꯣ ꯃꯥꯅ ꯍꯥꯏ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯩꯅꯁꯨ ꯎꯈꯤꯕꯒꯨꯝ ꯇꯧꯔꯦ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯑꯃꯇ ꯍꯪꯒꯦ ꯍꯥꯏ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯔꯨꯔꯦ ꯀꯔꯤ ꯋꯥꯍꯪ ꯍꯪꯗꯣꯏꯅꯣ ꯑꯩꯅ ꯈꯨꯝꯕ ꯉꯝꯃꯝꯗ꯭ꯔꯗꯤꯅ ꯑꯗꯨꯒ ꯃꯥꯗꯤ ꯍꯦꯛꯇ ꯁꯩꯔꯦꯡꯁꯤꯗ ꯉꯥꯎꯗꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯁꯤꯒꯤ ꯁꯩꯔꯦꯡ ꯑꯝꯇ ꯑꯩ ꯅꯉꯣꯟꯗ ꯇꯥꯍꯟꯅꯤꯡꯗꯅ ꯇꯧꯕꯅꯤ ꯍꯥꯏ ꯒꯦꯠ ꯌꯧꯔꯦ ꯀꯩꯅꯣ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯒꯦꯠꯁꯤ ꯌꯧꯔꯦ ꯏꯕꯦꯝꯃ ꯔꯣꯃꯣꯂꯥꯒ ꯑꯩꯒꯁꯦ ꯑꯩꯒꯤ ꯈꯨꯠꯃꯥꯟ ꯁꯝꯕꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯊꯣꯛꯂꯛꯄꯁꯤꯗ ꯑꯍꯟꯁꯦ ꯑꯗꯨꯝ ꯏꯟꯅꯔꯛꯄ ꯑꯗꯒꯤꯗꯤ ꯐꯔꯦ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯍꯥꯏꯅ ꯑꯩꯅ ꯍꯪꯒꯠꯆꯕ ꯃꯇꯝꯗ ꯃꯥꯅ ꯅꯠꯇꯦ ꯑꯩꯅ ꯁꯩꯔꯦꯡ ꯑꯃ ꯏꯁꯥꯒꯤ ꯊꯤꯒꯗꯕꯅꯤ ꯑꯗꯨ ꯅꯪ ꯑꯝꯇ ꯇꯥꯎ ꯍꯥꯏꯕꯅꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯒꯦꯠꯁꯤꯗ ꯂꯦꯞꯄꯒ ꯑꯩꯅ ꯏꯕꯦꯝꯃ ꯔꯣꯃꯣꯂꯥ ꯅꯪ ꯀꯩꯅꯣꯁꯤꯗ ꯃꯣꯕꯥꯏꯜꯁꯤꯗ ꯅꯪ ꯀꯩꯅꯣ ꯔꯦꯀꯣꯔꯠ ꯑꯝꯇ ꯂꯧꯁꯜꯂꯨ ꯄꯥꯕꯨꯡꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯣꯟ ꯅꯣꯂꯦꯖꯇ ꯂꯩꯕ ꯄꯣꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯈꯪꯉꯛꯇꯅ ꯏꯕꯥꯅꯤꯁꯦ ꯂꯦꯞꯃꯤꯟꯅꯔꯒ ꯑꯩꯅ ꯑꯍꯟꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨ ꯂꯦꯞꯄꯒ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯁꯩꯔꯦꯡꯁꯦ ꯐꯖꯃꯟꯈꯤꯗꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯁꯩꯔꯦꯡꯁꯦ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯒꯤ ꯁꯩꯔꯦꯡꯁꯦ ꯊꯤꯔꯛꯏ ꯑꯗꯨꯒꯤ ꯁꯩꯔꯦꯡꯁꯦ ꯑꯩꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯏꯕ ꯍꯧꯕꯅꯦ ꯑꯃꯨꯛ ꯃꯦꯠꯂꯒ ꯑꯃꯨꯛ ꯈꯤꯇꯪꯗꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯟꯇ꯭ꯔꯗꯛꯇꯔꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯦ ꯌꯥꯎꯏ ꯌꯥꯎꯕꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯅ ꯉꯔꯥꯡꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯀꯩꯅꯣꯁꯤꯗ ꯑꯩ ꯑꯝꯇ ꯎꯠꯆꯔꯛꯀꯦ ꯑꯩ ꯏꯕꯦꯝꯃ ꯔꯣꯃꯣꯂꯥꯒꯤ ꯀꯩꯅꯣꯗꯨꯗ ꯑꯦꯀꯥꯎꯟꯇꯨꯗꯒꯤ ꯑꯩ ꯑꯝꯇ ꯊꯤꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯃꯌꯥꯝꯗ ꯑꯝꯇ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤꯁꯦ ꯁꯤ ꯎꯒꯗ꯭ꯔꯥ ꯏꯕꯦꯝ ꯈꯤꯇꯪ ꯅꯛꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯁꯩꯔꯦꯡꯁꯤꯁꯨ ꯃꯥꯅ ꯊꯤꯕꯁꯦ ꯍꯣꯏ ꯃꯁꯥꯃꯛꯅ ꯊꯤꯕꯁꯦ ꯑꯝꯇꯪ ꯃꯌꯥꯝꯗ ꯍꯥꯏꯂꯥꯏꯠ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨ ꯑꯩ ꯇꯥꯒꯗ꯭ꯔꯥ ꯇꯥꯔꯣꯏ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯥꯏꯒꯤ ꯌꯦꯟꯅꯤ ꯆꯥꯐꯔꯣꯏ ꯂꯣꯏꯔꯦꯗꯀꯣ ꯍꯦꯃꯦ ꯑꯣꯏꯕ ꯄꯨꯡꯂꯣꯏꯗꯣꯏꯔꯦ ꯀꯅꯥꯗꯅꯣ ꯅꯪꯒꯤ ꯆꯪꯖꯐꯝ ꯀꯗꯥꯏꯗꯅꯣ ꯅꯪꯒꯤ ꯆꯠꯂꯛꯐꯝ
그나데로 난기 장제품 거다지로 난기 잔업파 요이더니디 하이 요더니디 하이 남자 이제 티까다 라이딩이 쇼리 뭐야 토리 거다 마이 통지 랑이 나니 마이 타모이디 거다 마이 통지 랑이 나니 타모이디 거다 धर्म राज्य में तनी हाय धर्म दिखेगा नियम दिलाया पूरी निधि हाय नेता दिखेगा जिन ठिंगी करप्शन खुद दिखेगा यूजी पंचायत थाई उम्म दिखेगा दारी के हायरे काम ध्यान दिखेगा नंबर के हाय गांधी ने मन जी पजबा साइड तो लोन थे हम ना गांधी मई का ओम तो की मैं खूब मरता हम दिन तानरी गांव का कितना अचुम मगा आराम मगा खाम जो बार बता अब तो दिन थे लाइसन करम छोड़ा बाबा राजन पा करम छोड़ा बाबा मारो कुछ खोचे थी दा आई दिखी के कना बुछु छा कई छवो मिके हेंतु तुना राई को था हो आई ना ख्वाजगी yam nungsi ai kapnenge aduga ma se ai se ta ingonda de yam surprise haigadra unexpected haigadra sumaina punsida mi ahan namana personally aibu haira kanda mana kainumta haige ni sum haiba sida ina kadi hangdo yano ne haina aina lengthopiro ai so athuba magi amu emergency ma laabane na sumain tawdana punsida thengna base aina ahan si budi sak tak ninga bangasi se miyam bi mafamda मागी सैरेंसी चेलीबा आर्था अदुगा तपना इंगना अखोइना खंथराकांदा सिमयाम पुनमकना रेकॉर्ड लौसन बिराकांदा अहनसी अखोइगी कैनो मागी युंकै लोइनबक माने इंट्रोडक्टरी दे यावख्रे तो खोंनां खोंदगी मासे सेमिनार से ओजा पाबुंग तोंबिगी लारिचे आई हुजिक हातंग मिकु अमतंग थोगा पाबुंगी लारिचे असिदा लेहौरे ए अमता लौरुखिगे पाबुंगी लारिक तुमा सो आई तक्सन गे yamna yengo ziki pabungi mingse khujiki videos ai akhoi ma da ko namu offline da laura kan da khoi amu sandok charake aduna khoi gi irang sigi matang da khoi gi artist adagi ibiri pa pumna magna phaurak pa thamoi da phaurak pa wa hai tare ko si aduma khoi gi platform si da share to biro khoi myam taminasi khaminasi matamasi da akoigi kenosi amna strong oi bai tare akoi unite tawra kanda akoi namasi gi conflict sidagi rise tawna bagi damakta wakhanda leiba pukning da leiba se si phongtok minna si haina ai yamna nongai smaina ai hojiki imana pa ba da ming do ai phajana taja hodre ai ba na akoi da share tawira pagi damakta yamna thagache aduga yamna nungsi aduga maron sisu aina doinamak ti hujik I hodragasu aidi kanada changjafam leike kaina haibagi ko adagi lai de amakhatani hai dharma di kadai kaina hai dana magi matek aina tahawbade amna nungsiba adagi larikte hai rakanda koise laisu heitabagi mawong dune ba mana magi waron du dain lawjabada adagi achumbana karino aranmana karino kaina amna nungsiba kaino ni do ima dagi horen ai lawjara ge do imana mu ithokpa leraga te amukasu ampabiro makata punamak punga kuyani punamak nanga kuyani aina aigi khusina ai pungmari de hogalaga ahansi di sa muthaba sentence mu yehoba smai tobada nong se jar ngan thokidana aigi so se mu thengane na ai se incomplete thamaga aina bhab lae aigi kano da mobile de lodi bai be maro molana tharakpa se masi oina charage adudi original su oire aduga wahei wata loinabak ai mathangi soda ai soidana ai isana mu kadang sandok saraga ai pajarake na su yima khanjari adagi ngana video do thabiro aingonda aduga akoina mu video do akoigi show da hapkatla kana mayam dana asa adudi khwaidagi nuare khwaidagi aina khwaidagi pamjaba ju oire
adagi ngarang si pabung tombi Zahera Jananeta Irabot Thawamisa amana ken kibeda ai badi tongali ade oza tombi na radio da film script da ithoga amuk kano akhoi kano sida lyric sida phongba numitu oiba ado ai di pakhat mangidana mafam sulana na se da taksaludana kano da dem college gi dance kala academy da mukjangure adagi muglalam dana press club da mugla aga ojagi se haurame ado sumain tawdana ojagi larik sengarang phongbani ado ai loiba phawbada ojaga unaba ngamja haudre atopa program amamu laksandana sini ojagi ngarang phongi se am phajagraba thawamachak amana thawamichak amana kengkhibeda ojaga kunjam hongi duni phawgribani Zahera phawribani Jananeta Irabot ngasi phawbada koina lai ne na isor asengbane na bhakti kachariba adugumba drama tai su to radio da su sanagraba punamakse larik oina phongbagi thoram sengarang chasabada hujiki ahan se aina tholakpada personal oina ma se ai se khangum su to kai ma se Facebook gumbada yengbada ga ubagumba oiramba tai na khale ado ahan se aina khoram jare takuyu ya ne na aduga di madi saireng bu thiba oirambani mathangda mu mathangi program da magi saireng sina phajaba se a climax yaure ai de mayam yorongane na khanjai aduna sipuna mapu khoram jari huji ai na ngasi chatha jaga doriba larik si akhoi gi puran dagi ai na MPhil da puya puran dagi puran haiba puya haiba se akhoi ne ani makse sijinai masidagi sorarenga sorarena akhoi gi miga laiga samnangai sorarenga akhoi ga samnaba se konthau jam lairing bigi matang da su khori phaba se sorarengi masani miga laiga samnangai gi yamna ngalingai gi matamda madu aina karmahin tawdana moi si saina ge haiba saina bagi ngaktani handaki matang se akhoi saina rimnina imana haudrangay da aina wam ta ga haizauge imana hujiki pabung tombi gi larik phongbagi chapiri se amtaga utpira pabung gi larik to okay Adaina Pabungi larik utli se Pabungi birthday se March 22nd 1942 da pokpane dana Pabungi birthday ni ngasi haitara ai gidi ngasi ni oidoisi aduga India dadi 23rd oira prakhante da Pabungi ipuk numit pu mayam suning sing piu yamna happy birthday Pabung aduga koi library of Manipur ki damakta di Pabung na yamna inspiration pibira kanda koi library of Manipur sangkat pasi Pabung na sangkat pi hanbani masih yang tang koram jahoge Pabung bu koram jari ayang masu amuka hanna koram jari ngarang di Pabung isamakta ai khongchok na koram jaba phangjahowi Pabung nasu bor pirage ka nam agi puksel aduga oja ma oi bagi gunche nongma sumi hengalak padaw na khanjai punama ku koram jari ada ngasage ai duda mu laksarage aduna saina bagi matang sida kamai saina ese akoi no saina dibasi saina basi kitang chelai naraba saina ba amani mayam si am wana ba adu wa basida hanagi se akoi chanabi se aphabadi adum hanjalakpane phataba hanjalakpasidi kanade aduna masi kitang hanjalakpa yabrai na ina mayam gi thawwan si tawjabani aduna ngasagi akhoi mamangai da Manipur lebak asida leiramba akhoi kano singche kuman hoi ke aduga ningthauja salai mayam salai tare leiramini salai tare se amaga lebak amamam ni salai amamam na matamdra moirang aduga kano kuman aduga khabangan ba sumain tawdana salai mayam sigi marakta su mioi banina tinna dana leibasida saina rakpasi karmahina saina ge habase saina role sida Pabung Khelchandra mai wow do kida phajana takbirami masida karamba jukino karamba matamgino haibagi wari nataba matamduda adugumba century adugumba 15th century aduga kano adugi yang malingai matamda khoi karmai China ramge haiba adugi China bagi matawdo akoina lowba adumak lowdraga su understanding amada aduga amuk tanaba
aduga sana dana hatung na baso adum yaw giba adum puna maki wadi dugi matang makas satharak pasida aina nongban pumbi luo ba gigi nongban pumbi luo wagi nayak charitra nayak ai di hero haibani akoi gi ariba lon sida masi aina kanagi mateng dagi ibage assignment ama iba matamda oja guru gi malakta satra de khoi assignment chi khuta bangamde maramdi matamdu da maitai me se akoi na yang kanna aribanina yang khangjadaba haitare maitai me tugi wan nataba mai tuti ngachi nge matamdu da ngangna sangnaram balonse aduna oinam pabung bhogeswar gi sangai sida aise numit humni pabungna sangadaba numisi aina hangataraga aigi assignment gi tuga kariga chasanna rakanda pabungna takpira kwaki matung ina ai hangna assignment si nongban pumbi luau badan nayak ki charitra nayak adi hero se matamdu da akoina punamak nang matamdugi wari nataba ras sadi mahau haibani sahitya haibadi sumnagi lon sida phajaba phije sesan bagum akoigi phajaba lon se sizinarkanda ngangbasi sida puthorakpa lairi sida puthorakpa presentation punamak se akoina ras sigi mapandagi ni ras sadi mahau haibani aduna akoina ras se makhan mapan thongna thambirami akhang ahi singna masi akoina nainajarai khambathoibi saireng se mahakabeni haibase 1972 dagi haukiba manipuri akoigi MA se masi gi group sida yaujariba ai isamak punamakna assignment punamak piraga khambathoibi saireng sida rase mapan je kai yawe si puthoka duineba masi puthokpa sida akoisina wajagibase se angakpani ojada hangurasu paraga putho haiba aduna matamduda ras sidi mahana leramabani ko akoi first page na 72 da tamjariba akoina puthokjaba nasade rasing se ai miyam da kitang thogan tawjage santaras birras raudraras bhayanak ras bibhatsha ras karun ras adbhuta ras sringar ras basalyal ras mapanche masi chapchana yawba wareng saireng do aduda mahakabenni hai ngasi aina pajagadori basidi chumnagi kapya masa amakhaki warini aduna kabya sida musu drissa kaiba khanda kaibya aduga mahakabya na kaibya humne aikogi larik sida khaido ise drissa kaibya sina amukari tawrage na haibabu akoigi drama gumba kari gumba yeng basi amngai bado nungai ba hero gi matang oi ba yai bet gi matang oi ba yai punamak ki subject laga nungai bado adu drissa kaiben drama sida de koina ure minna aduga khanda kaibya sina akoigi maset oi ba aidi waring maset amana magi rase khudam pirakpada koina matamduda koina megadut se pire megadut akoi sanskrit tagi anambana tamjarai akoi se sumain tawdana ngasi saitya yamna ina khunbasi oidri akoina tamjarakpa matamda ngasi di nungai ba mayam ama aidi maharaj kumari na ibiba dagi ngal na iba punamak se akoina tamba phangjare jiki mirolna akoigi matamduda khara di tammi tagumba sung larik se leitabana sanskrit rom dagi anambana oja sungna takpire sungna thamjage aduna ras makhan mapan che suna yauraba rasing sigi kitang arthamasa amamam tang santa abadi yamna pungning ingba aduni bir saisina hero bir yakan athau se bir ni raudra rasaisina asauba yauba rasto bhayanak aisina yam akiba adi kai phaba gumba khamana kai phaba se bhayanak ni khuda masam tang lokhachara bada bibhatsha kisuki batuk tukasaba aduga karun ras yang kokan ba adi khamnu naga khamnu gi wari se he kengu bada ta kamningak ba mana warak pa mamana pokta bina yok pa sorry ngakpi geni aduna khamnu se khambagi maseni yamarai bakthi ba mokwa du thau hum dagi mana yokhala akanda mi oina ba yokpa ngamba adugumba sacrifice to ba adugumba karun nei di yamna magi punsi se ngura keno ko akoigi keno oiba akoigi emotion se yang wang ba aduga taresu ba sida adbutaras ye
ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯌꯥꯝꯅ ꯈꯪꯍꯧꯗꯅ ꯀꯩꯅꯣ ꯑꯃꯈꯛ ꯄꯤꯔꯛꯄ ꯂꯥꯏꯅꯔꯅꯦ ꯃꯤꯅꯔꯅꯦ ꯀꯥꯏꯅ ꯈꯟꯕꯁꯦ ꯑꯗꯨꯇꯁꯤ ꯊꯤꯕꯗꯅꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕꯗꯣ ꯑꯗꯨ ꯃꯁꯤ ꯈꯝꯕꯅ ꯂꯩ ꯊꯤꯕ ꯆꯠꯄꯗ ꯍꯌꯦꯡꯗꯤ ꯂꯩ ꯂꯥꯡꯗꯣꯔꯤꯕꯅꯤ ꯃꯥꯗꯤ ꯂꯩ ꯐꯖꯕꯁꯨ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯕꯤ ꯑꯃꯅ ꯂꯥꯎꯅꯦ ꯅꯪꯅ ꯑꯗꯨꯌꯥꯝ ꯋꯥꯔꯤꯗꯣ ꯁꯤ ꯃꯅꯨꯡꯁꯤꯗ ꯈꯤꯇꯪ ꯆꯪꯉꯣ ꯅꯄꯥꯅ ꯊꯥꯔꯝꯕ ꯂꯩꯕꯅꯤꯅꯦ ꯍꯥꯏꯅ ꯃꯥꯅ ꯃꯊꯟꯗꯅ ꯆꯪꯉꯛꯄꯁꯤꯗ ꯅꯨꯄꯤꯁꯦ ꯆꯠ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯀꯥꯟꯗ ꯅꯣꯡꯄꯥꯛ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏ ꯃꯦꯂꯩ ꯂꯩꯁꯅꯥ ꯅꯣꯡꯖꯨꯝꯄꯥꯜ ꯀꯗꯥꯝꯕꯗꯤ ꯂꯩꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯃꯦꯟ ꯂꯩꯁꯦ ꯆꯔꯣꯡ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯒ ꯎꯊꯛꯇꯒꯤꯗꯤ ꯑꯣꯏꯕ ꯑꯣꯔꯀꯤꯗꯅꯤ ꯈꯣꯡꯒꯨꯃꯦꯟ ꯂꯩꯁꯦ ꯑꯁꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯤꯁꯨ ꯀꯤꯕ ꯑꯉꯛꯄꯁꯨ ꯄꯣꯛꯄ ꯑꯗꯨꯒ ꯀꯅꯥꯅ ꯅꯣꯏꯁꯨ ꯈꯪꯍꯧꯗꯕ ꯁꯤꯒꯨꯝꯕ ꯔꯁꯁꯦ ꯊꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤꯗꯨ ꯊꯦꯡꯅꯔꯛꯏ ꯑꯗꯨꯅ ꯁꯤꯡꯒꯥꯔ ꯔꯁ ꯍꯥꯏꯁꯤꯅ ꯃꯈꯣꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯁꯤꯡꯒꯥꯔ ꯔꯁꯁꯤ ꯌꯥꯎꯔꯦ ꯕꯥꯠꯁꯜꯌ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯃꯆꯥ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯆꯦꯅ ꯃꯧꯄꯥ ꯅꯨꯡꯁꯤꯕ ꯃꯁꯩꯁꯤꯗ ꯑꯩꯈꯣꯏꯅ ꯕꯥꯠꯁꯜꯌ ꯔꯁꯁꯤ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯔꯁ ꯃꯈꯜ ꯃꯥꯄꯟꯁꯤ ꯌꯥꯎꯔꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯏꯔꯤꯕ ꯅꯣꯕꯦꯜ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯍꯥꯀꯥꯕ꯭ꯌꯁꯤ ꯑꯣꯏꯕ ꯌꯥꯗꯕ ꯑꯣꯟꯂꯤ ꯑꯉꯥꯡꯍꯜꯒꯤ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯁꯦ ꯁꯤ ꯈꯛꯇꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯩꯅꯣꯅꯤ ꯃꯍꯥꯀꯥꯕ꯭ꯌꯅꯤ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯇꯧꯈꯤꯕꯅꯤ ꯁꯤꯃ ꯈꯛꯇꯪꯒ ꯑꯩꯈꯣꯏꯅ ꯄꯟꯖꯔꯝꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯣꯡꯕꯥꯟ ꯄꯨꯝꯕꯤ ꯂꯨꯋꯥꯎꯕꯁꯦ ꯃꯁꯤꯒꯤ ꯅꯥꯌꯛꯀꯤ ꯆꯔꯤꯇ꯭ꯔꯁꯤꯅꯤ ꯁꯤꯗ ꯅꯩꯅꯖꯔꯤꯁꯦ ꯅꯥꯌꯛꯁꯤ ꯅꯩꯅꯕ ꯃꯇꯝꯗ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛ ꯁꯧꯒꯠꯂꯤꯕ ꯍꯦꯔꯣ ꯑꯗꯒꯤ ꯍꯦꯔꯣꯏꯟ ꯑꯗꯒꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯄꯟꯗꯕ ꯌꯥꯗꯕꯅꯤꯅ ꯁꯤ ꯄꯥꯔꯛꯑꯀꯥꯟꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯤꯇꯪ ꯇꯥꯕꯤꯒꯅꯤ ꯑꯗꯨꯒ ꯅꯣꯡꯕꯥꯟ ꯄꯨꯝꯕꯤ ꯂꯨꯋꯥꯎꯕꯁꯤ ꯀꯩꯅꯣꯅꯤ ꯃꯥꯁꯦ ꯍꯦꯔꯣꯅꯤ ꯃꯇꯝꯗꯨꯒꯤ ꯁꯩꯁꯤꯗ ꯕꯤꯔꯔꯁꯀ ꯍꯥꯏꯁꯦ ꯌꯥꯝꯅ ꯀꯟꯊꯧꯕ ꯑꯗꯣ ꯃꯥꯅ ꯃꯤꯒꯁꯦ ꯀꯤꯗꯕ ꯑꯗꯨ ꯕꯦꯕꯥꯔꯒꯤꯗꯤ ꯃꯥꯅ ꯈꯪꯕ ꯕꯦꯕꯥꯔꯁꯤ ꯄꯥꯕꯤꯔꯀꯥꯟꯗ ꯁꯨꯝ ꯌꯥꯎꯔꯛꯀꯅꯤ ꯅꯣꯡꯕꯥꯟ ꯄꯨꯝꯕꯤ ꯂꯨꯋꯥꯎꯕ ꯑꯔꯤꯕ ꯂꯣꯟꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯁꯦꯀꯨꯂꯔ ꯊꯤꯝꯗ ꯏꯕ ꯂꯥꯏꯔꯤꯛꯅꯤ ꯃꯁꯤꯗ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯣꯏꯗꯣꯛꯅ ꯌꯥꯎꯗꯦ ꯆꯠꯅꯕꯤ ꯂꯣꯟꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯅ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯥꯡ ꯍꯥꯏꯖꯔꯤꯁꯦ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕꯅ ꯁꯛꯇꯝ ꯂꯧꯔꯤꯕꯁꯤ ꯅꯣꯡꯕꯥꯟ ꯄꯨꯝꯕꯤ ꯂꯨꯋꯥꯎꯕ ꯑꯃꯗꯤ ꯀꯧꯕꯔꯣꯟ ꯅꯥꯃꯣꯏꯅꯨꯅꯤ ꯑꯩꯗꯤ ꯍꯦꯔꯣꯏꯟꯁꯤꯅ ꯀꯧꯕꯔꯣꯟ ꯅꯥꯃꯣꯏꯅꯨꯁꯤ ꯑꯣꯏꯗꯣꯏꯅꯤ ꯃꯇꯥꯡꯁꯤꯗ ꯅꯣꯡꯕꯥꯟ ꯄꯨꯝꯕꯤ ꯂꯨꯋꯥꯎꯕꯁꯤꯅ ꯍꯦꯔꯣ ꯑꯣꯏꯔꯀꯥꯟꯗ ꯀꯧꯕꯔꯣꯟ ꯅꯥꯃꯣꯏꯅꯨꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯕꯕꯨ ꯁꯣꯔꯥꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯣꯏꯅ ꯅꯍꯥꯄꯣꯛꯇꯒ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯇꯝꯗꯨꯗ ꯖꯨꯒꯁꯤ ꯌꯥꯝꯅ ꯆꯛꯁꯤ ꯌꯥꯝ ꯁꯥꯡꯅ ꯑꯣꯏ ꯑꯗꯨꯅ ꯃꯥꯅ ꯀꯧꯕꯔꯣꯟ ꯅꯥꯃꯣꯏꯅꯨꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯇꯝꯁꯤꯗ ꯊꯥꯗꯔꯛꯀꯦꯅ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯄꯣꯏꯔꯩꯇꯣꯟꯁꯤꯗ ꯁꯣꯔꯥꯔꯦꯟꯁꯤꯅ ꯄꯥꯈꯣꯟ ꯑꯃ ꯍꯥꯏꯌꯦ ꯄꯣꯏꯔꯩꯇꯣꯟ ꯅꯪ ꯀꯩꯅꯣꯁꯤꯗ ꯃꯥꯂꯦꯝꯁꯤꯗ ꯃꯅꯤꯄꯨꯔꯁꯤꯗ ꯆꯠꯂꯒ ꯅꯪ ꯃꯩꯁꯦ ꯑꯝꯇꯪ ꯁꯟꯗꯣꯛꯎꯆꯣ ꯃꯩꯅ ꯂꯧꯔꯒ ꯆꯥꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯄꯨꯔꯥꯟꯗ ꯀꯃꯥꯏꯅ ꯏꯔꯝꯃꯤ ꯑꯔꯤꯕꯗꯨꯗ ꯆꯂꯧꯕꯨꯡꯗꯒꯤ ꯆꯥꯛ ꯉꯥꯌꯥꯟꯗꯒꯤ ꯉꯥ ꯁꯥꯌꯥꯟꯗꯒꯤ ꯁꯥ ꯑꯗ ꯊꯨꯝꯅꯝꯕꯤꯗꯒꯤ ꯊꯨꯝ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯍꯥꯏ ꯑꯥꯔꯊꯅꯣꯏꯅ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯁꯦ ꯃꯩꯁꯦ ꯂꯩꯇ꯭ꯔꯕꯅꯤ나 ꯉꯥꯁꯦ ꯍꯤꯡꯅ ꯆꯥꯕꯅ ꯆꯥꯔꯦ ꯂꯧꯔ ꯆꯥꯅꯤꯡꯕꯅ ꯎꯗ ꯌꯥꯟꯈꯠꯂꯒ ꯆꯥꯔꯦ ꯑꯗꯨꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯃꯤꯁꯦ ꯑꯅꯥꯕ ꯃꯌꯥꯝ ꯂꯥꯛꯇꯅ ꯄꯛꯁꯤꯗ ꯁꯤꯔꯕ ꯄꯣꯛꯁꯨ ꯄꯣꯛꯄ ꯁꯤꯁꯨ ꯁꯤꯕ ꯈꯨꯟ ꯑꯣꯏꯅ ꯄꯥꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯎꯕꯗ ꯁꯣꯔꯥꯔꯦꯟꯅ ꯃꯥꯏ ꯃꯅꯥꯎ ꯅꯨꯄꯥ ꯄꯣꯏꯔꯩꯇꯣꯟꯗ ꯃꯩꯁꯦ ꯄꯨꯊꯣꯛꯎꯆꯣ ꯃꯩꯇ꯭ꯔꯕꯥꯛꯇ ꯃꯩ ꯁꯤꯖꯤꯟꯅꯕ ꯇꯝꯃꯝꯃꯨ ꯍꯥꯏꯕꯁꯤꯗ ꯃꯥ ꯃꯊꯟꯇ ꯆꯠꯄꯗꯤ ꯌꯥꯗꯕꯅꯤꯅ ꯁꯤꯟꯊꯥ ꯄꯣꯛꯇꯥꯛꯄ ꯍꯥꯏꯕꯁꯦ ꯏꯃꯨꯡꯒꯤ ꯃꯩꯅ ꯍꯧꯕ ꯆꯥꯛ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯝꯅꯃꯛꯁꯦ ꯅꯨꯄꯤꯅ ꯇꯧꯕꯅꯤꯅ ꯅꯥꯇꯩꯃ ꯑꯃ ꯄꯨꯔꯒ ꯆꯠꯈꯣ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯇꯝꯗꯨꯗꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯌꯥꯝꯃꯤꯀꯣ ꯑꯗ ꯃꯥꯅ ꯎꯔꯨꯝ ꯈꯧꯖꯣꯟꯕꯤ ꯑꯗꯨꯒ ꯀꯛꯁꯨ ꯇꯣꯡꯈꯣꯟꯕ ꯍꯥꯏꯕ ꯎꯔꯨꯝ ꯈꯧꯖꯣꯟꯕꯤ ꯀꯧꯕ ꯅꯨꯄꯤ ꯃꯥꯒꯤ ꯁꯣꯔꯥꯔꯦꯟꯒꯤ ꯅꯨꯄꯤ ꯑꯃ ꯃꯥꯅ ꯆꯠꯃꯤꯟꯅꯈꯣ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯩꯗꯨꯗ ꯃꯥꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯗꯤꯁꯐꯤꯒꯔ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯁꯣꯏꯅꯥꯏꯕ ꯑꯣꯏꯕ ꯑꯗꯩ ꯀꯩꯅꯣꯁꯤꯅ ꯄꯣꯏꯔꯩꯇꯣꯟꯁꯤꯅ ꯃꯥꯅ ꯌꯥꯗ꯭ꯔꯦ
ยามบุงอดุนาฉันตักปอกตากไปหาไปสิดีอีใจมาอตวนบีสินะพกตัวว่ามาลีมาไตเลยมันเลยนาวตาบีสิก็ไอ้ก็สักขี้เกมานาวาระสูไอ้นาวาระสูอามันสินดกสินจินใหญ่นะมาบ้านนี้เสียไม่ปูระกะลากปกี้วารีนี่อะไรแต่มาบ้านนี้เสียงวาระตนำคุยกี่ไม่ตระบักสิได้งาเสียอันโรดเลยริบไม่เสียงไม่เสียมาทำดุระสระเรนพิรักปไม่นี่ให้นะคุยนะอุจิพาวปะดาคุยท้าเจนรีมีปุ่งคุดีมังนะดูนะada lagi di kaidore mai si pora akanda mabani se koi andro sida mai se pirame ada andro na ngasi bhawada matam dudagi ngasi bhawada mai si mutte haba akoi na empel to bo matam da masida research to wada moi ahan sing lerami akhang ai mai ang ko biraga university oja sing na ko biraga anda hangjaba matam da aina bo hangi mai sibu kamai tau dana sorare na biram mai buji phawba mutana leidui noina nate ibema aduna hariba mai se akhoi biram ba matungda akhoi khunchida leriba akoibeda leriba arapada leriba anakpada leriba mayam sina nuti dibani gi singbunna mamam pora aga mai du dagi sum ngasi amuk mai simutaba hayeng amuk singma puna mamung thaba sumai tau dana khoi pali nai raga tau dagi ngasi bawa hari ba mai seng mai sia khoi na hingna thambani haidana ai ngarang na handasu ai sasarui ado tichu yang phasana hari ba kanu do ishor makna haibani hana la tana madu utphaw ba pujarei aduna sigi makasa tharak wasida magi secular team da ore mabani sila ka dorimi larika sida maru oina saktam lori ba nompan pombi lo ba amadi ko borona moinuni makhoi ani se ahan ba unabada nusinare masina mukari dawre sigi nungi wari se sumkhra ka sum ai haija hangasara ke mabani si kamai to gebu mabani si wamandana kano poreto nang na somda salo aina somda salage na mabani si lam khaidong na sat pasida ko brugi ma sangai sida ko borena kano se matai le malai naw ta bi se ma se singki ta thake ne singsi thakne khorang mangi dana kobrugi da sang bane kobrugi si kobrusi masa pok taba ado kobrusi na asnang sina saksu am phajai ne sing thak padana te ne ayuk saragi ne haina mana thi maganda madi chorare se kau thokre ko wa baga kariga mangwana akau lai ma su gidana ado kobruna lun to bodu da ma su amandana kobrugi de potharaga masa oine yokre ado gai di mana masak mato phajaba sangkhon ba thabak karikara mayam china ma se mita dana torok pasida nomam pumilo wasiga maga se khangna gibani makhoi ani se ahan ba unabadan sinare lapet parsai mathang dana ahlaman masen haina singna raga luhonge se sisu asawan discipline amani luhong bagi nungi wan thok aman lai luhong ba bisida sengna luhong ba aduga adum pensi gi mong da luhong ba ado asumai tok dana ma se haina singna haleba mana nong bang pumi lo bu de sien nan song da taw de luhong la ba matung ikui dana ko buro na moi no se asile bakta sat kidore na re eba kari gi noi da matam do sorare na ure ne hai ma kai nu ne ai di mai bu tho cho in chal laga mana mu luhong adana taw se ma se ekta pukhata yadre na jom raj ni sorare hai se mata sida matang sida nong bang pumi lo bana asi bagi ning thau thonga ren bu asi bagi ning thau thonga ren bu aki ba laitana magi taloi dama lanching nare thonga ren bu thonga ren sina mi thar ka dorimi magi mathai lo dorimi mamai thangda pombi lo bagi makhutagi thonga ren mai thire nongban pombi lo wa hari batam da pokwa hero sina thonga ren se mai thi ba piye ba kamai pi haibadi siruraba magi nupibu amuk hinghanba nungai na masa masu pok tu na panki bagi wari sini central idea se lari ga sigi sok tarik le pagi matang da ning tho khongjang khel chandrana saite chepong tara suba lisinga masama pan humdrada nomban pumbi luau bada asumna lepi koboron na moinugi mama leima lairok lembi ase nongda lairen pakhang bagi masa nupa khuyoi tongpoki masa nupi ni mai heri di tari ule khuyoi tongpok na lepak asida palam badi
คริสต์กีอันนี้ชูบชตาบดีลอยรำได้กีชูบชตาบดีกีตั้งไข่อดอยพอวันนี้น้ำมวยนุชูมาสิคุยจงปกีมาซานุปีนับปกว่ามาชูนุปีนี่นั่นนี่นงบานปุ่มบิลัวว่าอามาส่งกบฏน้ำมวยนุอันนี้นะเรานั่นเลยนริบมาตมาเสสาวรักนักคริสต์กีชูบชตาบดีกีอดอยเดนใช้เทกิเชพงละไม่ตราเตะหลายสิ่งที่ที่กัดปีระกาตามีบ่าบุงอยเบี้ยมาสิ่งชูงานไอ้เทียงนั่นใจมวยแม่ยามจังคนน่ะนงบานปุ่มบิลัวว่าป่ากันนี่ให้ไปสิได้นงไงนตาเนี่ยนะไอ้หัวกันนี่ให้กี่บันนี้มาดูนะคนนั่นหลายที่กัดไปเล็บไปยาเดน่ะใช้เทกิเชพงละไม่ตราเตะเช่มาสิใช้เทปริษัทสัตว์ละก็มาสิเลยกันเนี่ยนะไอ้นักขันใจหลายก็สิได้ยาวดีภาษาดิตรสิ่งดีมาทั้งสินะนงบานปุ่มบิลัวว่าก็บริเวณน้ำมวยนุ่งทงอาเรลเลยที่อาชีพกิไลเช่มาสิอาหารบกิกันนุกิน้ำมวยนุ่งกิมาเตยเลยไม่เลยน่าตาบิกิมากิกันนุมาพูดเลยแบบนี้นงบานปุ่มปานมินนะบะฉันทงหุยมูเลยมาก็บรูเลยมาไหลรกเลมบีในป้านชุบดัดทงอักละกาบะไอดีทงอาเรงกิมันเอาปานนี้เลยนุ่งคุพังอะโตมบะชิชุมันเอาปานนี้แต่ละชุบดัดคำนุ่งปักปะละวนบะยายชงชัมบะมิเทมบะชิชุมันเอาปานนี้กันเท่าระบังอักตานี้นงดาสิคัลยังชุมังดาจักซาบะอุเจน่ะอุเจสิกะคุยกันมารวนสิเผาในดนะนงอาชีมาตำดุกิอุเจตัวมามิงเทนนงดาสิคัลยังให้น่ะอยู่อุเจกะเผาในริเจคุยสิกวากสิเลยตรีเนี่ยมันนี่พูดเราอยู่จิเตียคุยกับงานอะไรไงมาตันดากวากสิกวากนั่นนงอะไรคุยดิมันนี่ไม่ตระบักที่กวากนั่นนงอะไรaduga kabodana khoi tenawana lawa sumain tawdana mai magi usek waya singsina moidi matam san san hogodi aduna moina khongak pado aduna matam do kwangna yam kuina nongala me adu sahi kaya mo no kuntra mani manga se kwa ki makhonta khidre kwak sina pairak ma matam da kwak na khongak ba makhong sida paw ma pi haba khoidaกว้างนะยามนะกว้าไกนะคงอะไรดีพัฒนาเปล่าผมเลยดีนะกะดิทั่วกับบะให้นะสมัยนะขนาดบะอะไรกว่าที่นักเกษตรนะก็คงอะไรนะปะพัฒนาเปล่าปีบีรำกัวกันนะคุยมาคุยนะทุกจันนะให้บะคุยสวดดูมาให้เห็นบะสมัยเจ้าเรามีนะอุเชกวยาสิงเชมาทำดูตะกี้ห้องนะสิ่งที่นั่นนงดาจิคัลยังให้บะมาทำดูตะคุยกี่มิวบะกี่มาเปล่าเสียมวยนะเฮมวยนะลอยอูบะaduna nomban pumbi lo bana yamna maru oiba wari mapung oiba nayak amani aduna aigi seminar paper asida sina ai paper nina atai gi charitra se thanam laga nomban pumbi lo bagi charitra dan si bagi masak haibadi ngasai rasma palgi manungda singaras to magi loksing magi thona magi magun magi wakal asina singba mathang sina nai nazari aduna thongare haibasi kanano asibagi ningthoni asibai di akhoi sira kanda thongare ni manakta satli haiba thajana bi ama leidana huji so huji ki miro na thajari bra thajadabra duma de khangjadre aduna poire ton sina manang nu pani matai lemal leina uktabi sina ahan bada thongare ngi nupini nongman paminna ba asina santhong huimu rema masanupa ngasai amo haijagre hanjanjara roi koboro namoy nuo sina koboro namoy nuo sina kobru se sigi mapa namoy nugi mapa amu oira ba aduna kobru mama lairok lembi sina mama oiduni aduna nongban luang kunthi besu sagai amatani sida piri aduna lairik asigi ahan bat wahogdo laisembagi wafam kaya takli atai ariba lairik singdasu laisembagi waridi aduma kiyaw bangakani laisem nung sembay se adugi asobo maram lai madudi aiba na nayak amadi nayika gi saksam loholiba patra singbu yekpa matamda lagi sakti selaba miyoy ngakta oina tawi superhuman haibadi lagi taktagi tahande haba maramdi isorgi oiba ritual beluna lainabagi damakta asuki matik nungsinaba asuki matik isorgi sakti selhanba asina makoigi magunna si heli haiba nasu thajanarami khudam oina hindu gi amtang panjarabada krishna gi avatar sing mana tawrami belila
aduga magi avatar se marini adu ram oina po ani krishna oina po ani mahaprabhu oina po ani aduga ram ne hana chatra treta dwapur kali asida magi amamam sayon singse adum tauba aduda akbar se moi kanu da mulai history da mulai ningthau singbu arjun ge avatar ni haina loba asumai tawdana khoi mapok langon thajabado adugi wari ni nongban pumbi loba nongban panmin naba pa naba ma di santhong huimu dei magi masani sima akhoi tami baisa singna di kawe yadrabani ko haina lariga sida iri asai ngagi nongpan panmin naba taipang nongsa pan ta santhong huimu dei ma taloi achik nga lumlen kaparen hai ta para mapari pon piluau pa kunci papu senare lamai tara marida nayak ase singgara sama sumbi rasna papung oi basari tragi masa uba phangi be singgara sedi nungsi nungon da su iona nungsi nungon gi leiba aduga bire sina yam thona phaba ani do nayak sirga kana no ai bu nongwam pumbi luau bose amarom da bharat ki kabe sastra da yauri nayak ama oi bada gun mari piriye madudi dhiro datta haiba ma dhiro datta tappa ingbaduni kusel chawbaduni dhiro datta magi bananse khara ka sumo onabani masina lamhenba haibani aduga dhir lalita haiba sina kala gi maramda hai singba haina leiba dhir prasanta haiba sina kusel ingba tappa si yawda sunga yadiko mi amagi punsida yam sagollasu ingba tappa si yawdraga di praloye do adum oi magi punsi do praloye di loina bak manghan tahan ba madugi manungda nuwan pumi luau badal lai ba nayaki gunna se dhiro data hai badi ahan ba aina pijagi ba tappa ingba ada puksel chawba aduma mana yawe adu yawe duna mana bire se singar bir ani se pulle inne singgara san umban pumbiluau ba matokar kwa matamda mahang na kauboron na mo nubu ahan ba uba magtada nung sinarure asumna iri puyado dani asumna yoisa ina dingay ta kaupa mapuning toki mamomlon palem pinay tana POP pantau POI tana pawoy napi sakmong kampi may kang konkumpi pu Sangting Toina Nami Bi Nura Mailong Kutsapi Mamom Koparon Namoy Nupu Sianglo Sakna Henpa Adi Masaksang Pazaba Singting Toina Nami Pipu Sianglo Mititla Sing Mitjang Singkun Mapu Yengam Tana Unpi langtak nana nongpan maran yai ta tinglo ningna ten hanwai rakle hai ta para hadi lamai tara mangada yaw isina ani subana nongban pumbi luau ba sumba ngang ba mai karakter se asumba lisat tatpa adi magi lisat ai mai karakter ro sama ki ruhibu ngang ning ba lepa ki kanglon ning thina khang ba hai ba thakhi khasi khang ba atu ba nupani mahang na namoy dubu nung siba se tamoy gi oy ba nung siba ni deep love ni true love ni aduna mahang na iki wang malana ko pare namoy nubu hayru na bakita ma asum na iri adi puyado da yoy mayay tawtan pa numit sangkipata nung paan pumpiluaw wana mapan pantaw ning tawta yatang ateng pana Paumel le ngakpi gani yathang ameng pana Paumel le pantau ning thau ipa pokma pawo nungpan angan pa o palem ima sanathong huimu raima o napari ipu awang ko pa masing lenpu thalo iro oyu haina nongtam lakpati thanga heblupa laikai Purupata mieng sangkai rak papu laye ko pa mapuning thoki mamom loy
ก็พรนามวยนูบูป้ายมันนุงปีกิลางไอ้น่ะคอยจ้าปีบูตาลอยจุลุงชีปูโอ้ยนับปะช่างโลทรางพิโอไอ้ดิมังวันเดลุหงนะบะทรางพิโอน่ะให้จะบะละไม่ตรางหาตราสุกจะอีเร่โอ้มชูบะจะฮัลละมันมาเช่นหายน่ะชิงน่ะละกะมาคุยอันนี้อาเซลหงเล่ไอ้ดิมาเอ็งเกสโตเร่อาช่วงนั้นอีดิน้องปานไม่มานักจะกูว่ามันนินนายน่ะไว้ทุ่งเล่ให้จะปะละไอ้ดิมากินได้เลยเด้อาทายไงน้องปานมาร่างเขาน่ะงานคำlapata ko pa manin nai pasung maran onthok khie haita para adi maran yai onthok khie di maran yai oi khre asai ki nungpan marang hoka su anau pa nungpan manin nai luang marang hona pal hore haita para lamai trampan ga kun ga da ire asum na makhoi gi aseng ba nung si ba do phangna ba nungai nungai na amadi sana na leminaraba matamda asibagi lai adi nga sai thongare na ura ini ko mathak tagi leinung thongaren ahen bana magi manai adu namoy nugi mathwai lawru na ba pa khon chi adi magi namoy nu duna amuk mi atopa mo onthoga luhongi badura magi manai se thawai mai thawai se lawru na ba di ma se thawai ken otau na poro hainaลุยน่ะนะก็พรนนามวยนูอาเซอนาหลายองค์ขังดนายามนักกันนาเรไอ้ดีมาน่ะกันนะโยมนามากิถวายสิเล่าระบเนี่ยนุบานปุ่มบิโลบนามากินุปีกิมาถวายกันบังอังก็จะให้ดูนะมาใบไหลชังเขวายมาน่าสิ่งบ้าหมายบ้าหมายบีมาทำดูสมัยบ้าหมายบีน่ายามไหลยังบ้ามาทำดูได้กี่คุยกี่มาทำเบาบดา19th century 20th century พอบดาหมายบ้าหมายบินอะไรยังไปเสียดูดมาทำดูดักแต่สุดเลยทีเลยแล้วก็ชูมาคุยในยังไงดีมีเชียนะคุยท้าเจนนั้นไม่คุยหนังงวยยังไงจ้ะคุยกี่มาคุยน่ะลิบิรักปะดาหมายบ้าหาในยังกันได้บันนี้ดูก็คนน่ะดักแต่ยังกันได้บันนี้หลายอกติโลกป้าใครดูว่าเลยละมาก็ดีมีดูดักแต่ที่ดักอับฉันไม่ได้แต่เชียนะคุยท้าเจนนั้นมีดูนี่สิเดงานลิงไอ้มาตั้งอยู่อะไรนี่นุมันพอมบิลัววันนามากินุปีกิมาถอยกันบ้างก็จะขันดูนะมาใบเลยช่างแข็งไว้บ้านน่ะสิ่งบ้าหมายบีอาเฮียสิ่งกายก็ดูนะไล่กันเนี่ยดีไล่ยังบ้าไล่คุยสิ่งก็ได้บ่ดูกันนั่นน่ะบ่คนไหนสินี่สุ่มน่ะลัววันนามากินุปีกิมาถอยกันนั่นน่ะบางทีจะมาจากคนนักที่บ้าปุ่มบ้าอะไรมาตากีไอ้ดีทงอะไรน่ะมีอาชีพกี่ไล่ควายตะกี้เกรดโอ้ยบ้านะกันโอ้ยอับนี่นะaduna magi nupigi mathai kanna bagida ma khona khiba pumba arembada taki matang asida naika oiribi namoinu gichu magi nusiba ki kham thengba matammi asumna iri chapi nungpan pompi luau pawo ipungpu ta chawo ta hariba momno aibu khoimom leirak chathowa khongpan langkan pa karam pabu lamong narak pano di lerak sathok pa di khongpan langyan pa karam pabu lamo ai di lai ong naragan nai na thajan naram bado aduni man hari se momno ai ki sapi nangbu halan ngamloi ai di ai nang bu di thadok pa ngamoy karam balai ong nadana ai se siaw re ino haidana sapi bungo tao momnu ipu pai mapungkong mang unpi sapam kong malang matinai kangkok marang ho laisa ithak ho pana koi silak le narum igi ngangapu singlen set na para khangje adi mana yang kana narakanda mana hairak pani sigi matang sidaลุยฉันนับว่าตัวเราสิมันมีแต่เรื่องมาขายกี่ปองมุกเลยแบบนี้นะไอสุขารวาเลยมาทั้งดำว่าไอลุยฉันจะเก็บภาษานะกันเนาะตั้งขายมุกตีจันเลยอดุลมาทั้งลุยฉันบัดเดสับสารเนี่ยขันเลยyes yang nai minute 44สุเรโดยมาอีสิ่งอันตั้งทักปีอยู่คอยมาเสวาเรนไฮเรดุนมาทั้งกีSaturday
da akhoi amuk makha taminasi yamna nungsiba warini love story haitare ko masida ina gyan tajabada sorarel hai besida ngasagi akhoi kai magi thongalen haise asibagi laise magi khwaidagi youngest wife ado masinupi kya leibanoi du di ai khangdra magi youngest wife si ngasagi poraiton siga akhoi malen sidai sida mai piru ro ina tharakpaneba adaida tharakpasida mase kaubru na machanupi oina yokhiba adukanda kona ngasagi imana heroine nainariba nongban pumbiluau basina ziki lainau tabi aina kaure ko kaupuna yok lainau tabi na taban lainau tabi ko masi ubasidai sida moise nungsinara luhongakanda mukona thongalen sina moise luhongakanda leibaduna mashaudna moise mo lantawna baneba aduga huziki matang sida moise lantawna rakanda adugi detail du kitang ai chamamnari aduga huziki nupi se nare mase ko nara kan sita neba khoi zik break ama laura kanda yamna nongai ba matang sita khoi mathangi Saturday ta imana mung loisan bigani aduna khoi minute tara mung leiringai sida ai comment kitang pathok charake imanga tang potha biyo aduga imana muk aroi bada summary comment haibi khoi magi damakta love and like thabira u yamna nungsina akhoi gi damakta khoina pawa thoktraba maitai mayek Bengali scripts maina khomjan birakanda akhoi gi damakta pungmari dagi hokalaga program asi tawbiri love and like thabirai amta thabirau akhoi matam ta utke tharau khubi amta puthokpirau adagi ngasai yam nungsiba akhoi gi ahan bada introduction tawrakpa kanda ngasai gi ahan dugi mingsi imada Oh, okay. Mana saying amna nungsiba akhoi gi huji conflict ki matang da ibirakpa aduga khudak da mana thirakpa do amna ngonda nungsiba ma phawi aduna akhoi mayam si conflict leraga su pukning sonthadana yamna strong oina masigi face sita yamna strong oina lingzen manana akhoi Manipur gi damakta rise taw minasi and hairaga akhoi gi Library of Manipur na masida apik pa project akhoi gi mang kita kiba si akhoi archive taw minasi photograph yaura kanda akhoi wari watai sana bagi open mic haidana masu sinjarakani aduga akhoi mayam swaina tamna program se akhoi taw minasi Kingston Mungsata bam Yengbiri, good morning. Ichema, Imai Bema Haine Ibirai, Anjali Khairak Pamna, good morning. Oja Haine Ibirai, Kingston, Mangsata Bamna, watching from Luang Sangbam, Awang Lekai, Imphal East, Ngarang Imai Bema Gathengna, Jaduna, Awanungai Wari, Sana Rakpa Yamna, Laipapai Nungai Je Haine Ibirai. Ngarangi Kenotuda, Ramananda Gamabani Se, Leirame, mabani mang ibani photo kan na min na yam nungai jani Okay makhataro Ramananda takhelambam na khurumjari abo kabo wakching dagi yengzari ngarang gi lairik phongbagi thoram yamna su nungai ena ibirai akhoi pabung tombigi magi birthday da smaina pabung na he yamna focus oina akhoi gi aina yamna tamjaningai oiba akhoi writer sing ahan laman sing si akhoi na Library of Manipur gi work si tawrak kanda thengna bakanda akhoi se awa ana dagi conflict se aina hek pokpa dagi conflict se dum tawraga su akhoi gi tungi thamhauna baina moina tawbiram ba thabak se amna focus oina tawbada pabung sina the my birthday khuding gi larika mamam ga phongak pasi amna akhoi na tamjaningai ni si gi larik se akhoi gi damakta ne ba thambiri se do akhoi na smaina para kanda akhoi gi pai pu na kari harami kholami kain haibase tuna yamna nungsi smain tawtana Ramananda adagi Kingston imaga pulap thengna minare hena tabada
Tarun Kangabam Tamo Kurumjari Tamo su Yingbiri very interesting waja ichan ina ibirai yamna nungsi sumaina yung antasida Maximus Pebam na Kurumjari madam ina ibirai Rina Taunau Jamna so good to see you ina ibirai imana kedore phone du da akoy masa show tawring edo phone tak 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 kami kare Nate ngarang aiga governor ga amu una bagi kano do amu ucara kya tau panida ular ki bakhan dagi ngako pa dagi akoy Laishram Romola na kay Samthong dagi yengzari Romola na namine ngarangi ke video do oh okay aina okay papung juga leminari ba okay ay madu yeng akana mayam da soidana share tawjarake Benarjit hujiki open mic aina akoina thorama ma tawgadaba sida koi punamakpu invite tawjari kayino ga akoina sinjarakadawriba program sida akoina open mic koina matam si sigumkanda akoina numit ama I lauthokjarake aduga dum poem oirasu wareng oirasu wakhan oirasu akhoi myam na share tawningbo wakhanlon gi platform haitara dumaina sinjarake aduna aidi akoina sum input phangjaba kanda koi platform sida kahini akoina free speech haigadra ko aduga free speech haraga akoina mi sidhabam gi wa nataba koi gi thamoi da leiba wase si phongtokpa doita de o mana khalisina sini aina khalisina sini haraga koi gi phongtokpa mon open mic se masi sinjarake Benarjit Thingbai Jamna ibirai wari si tabade yamna nungai kwaksi hojik ti makhoi amat ta khidre yamna nungsi aini ibirai hujikan se kwak udre happening yamna nungaye abok Ramananda takelambam na ibirai Laishram Ramola na imai bengarangi oja Samkasur gi saireng adu mukta pathok piraklabadi yamna nungai jagani and si ngasai gi video si matek ama utkredo imana muk ito kanda mathangi program da pathopira kani aduga video si so koina muk share tawjarake Netrajit Moirang Them Yengbiri Maru Oiba Wari Ama Naina Birakpa Yamna Nungaijai Ima Saroj Nalini Amasung Ibema Monica Boheninga Leitana Thakachari Haine Ibirai Akoina Smain Tawdana Matek Oiraso Koina maming si titaba ko ng van pumbilo wow pa sikarano de ko blunas mai tora kam yoki ba kaisa kuina id reference tara kanda kuina warisi mo tigat haning ba po han ba do gi itil do ni Laishram Romolana yam nungai jai imai bema pathok pirak sisu loina puning loksing oina re haina ibirai Monica Moirang Temna Thakachari Maine Birai Sashikanta Khaitemna Oja Kurumjari St. Joseph School da Ojana Takpi Ramba Hujikpau Kaujatri Yana Nungsi Madamane Birai Akoi St. Joseph Ki Satra Su Yaure Sing Yumnam na Imai Bema Kurumjari Matam Kuina Nacha Koiga Punna Hingminna Kisi Hing Biko Ishoda Su Tau Nijari Haine Birai adumaina tawdana akoigi sigi program asi share tawbiyu akoigi relief camp ta leibiba dagi akoigi volunteersing akoigi manipur gi amna chakthokchaningai oi basi akoigi conflict mayam sigi maraktane volunteer adagi akoigi medical staff adagi artists sing masita different people se chongthora kanda mana tawbungam base masi tawra kanda khoina mateng pang base ubata yamna ingonda nungsiba ma phawi aduna khoina khoigi energy si kaino man hangatre na tragana mana kari kenta heraktre haibarom da pida bida khoina tawbungam bado adu da focus tawra ka khoi ma sense thogat na bada oina focus taw base ubada yamna nungsi khoina
relief camp ta chalu pa kan da angang pick up pa IT teenage sing su volunteer ta wa yang na ujai ta ki ju khoi ki kun ngak pa ta ki chak thing ba ta ki khoi ki mai ben sing na ngak pi ri pa mayam ta ki khoi ki khang hai sing na su ticket pi ra kan da platform atai da khoi ki issue amati khoi ki phibam si wangang bi ba duna pumna makpu tek ta kai dana lai biyu khoi myam punna khoi thaugat minasi haina ai paujan jari adudi ma khoi ki program si loisinna ba tawrasi mana last comment hai bi aina haijagadabaji last comment haibabu ai kano miyamna aibu thagatpirakpa aduga tabibase masi akhoi pajariba aigidamaktadi khwaidagi athoi ba vitamin ne na haijage kaigi noida aina mayamsina nungsina tabibado kanaba onkhak lei hairakpado adu piba ngamdragadi aina hana tokraneba kai kanani aina nganguraganda kaimta kanadragadi aduna maram oidana aina last comment sida punamangna karigumba khangbininba adai bhab taudaba leiragasu adum aina loina bhab tai haibadi nate aisu khangdaba number 1 amani aina haijage aisu khanga kanda asi pabung bhogesorgi manakta satpase ai cycle da chatli matamduda eme tamingai matamdi ai cycle tonga chatli cycle si tonga yum si thibasi liwa lambi rom da changa pabung na kaya da matamdugi oja singse hujiki oja suni oja haibasidi magi magundudi adum mangde haina logje maramdi akhoi si huji chahi ai isagi chahi 103 surabane 103 subasida ai chhatra ma unareko anatragana aigi viewer ama viewer singsuti am angang haktani ai chhatra di huji aingonda ai chhatra base daga di amtabu unadre ai haijage moi leirangwani loi leitre habanate ko thosida changakpa ngamjadraba ngakta oire aduna masaisida changbire iba angang dagina isu dagina isha dagina inaw dagina ikwa dagina adagi ahlaman lai guru bahawase aina loina mag nonglupsai aduga loina mag kaigumba kanaba amta phangde nangna padi do haibu masi ba amta hairakte adu hairakta basina maram oidana aigi waraba wakhala imeba maraktari khwanga nala imme adu nadeba ikemta kaigi noida aina lemhobo punsi sida miyobe samaja aina social work amo oina thoudragasu karigumba masa amtang kanaba pirambasi aigi pokpadagi yaurakpa kanoni aigi isona pirakpa mangan masa amani kaigi noida aina 70 years sex surakpa matamda aina isamaksina promise tawje ai uji isa isugi loina ba pirame mogi aina tawdaba di lairaktraba male school nipan da oja oi aise karigi noida mayam nangakani ko yang wakani ke school nipan kamai oidono same time nate amadamu oini adagi amadamu oini ade amanamu haibirakani aduma karigi noida aigi se suitable job nateba aina laise aida nate mi lak magrabane college mayam ama linkhatpire bhot loirakanda moi kaba loirakanda mahau loba loirakanda haiba tare ai hujiki yam sauningabannina haidokjara amage aduna moina kaidoni haibada thabaktu sum tawrakanda moi lamdude school college linkhatpire adu moi dudi asoba pham pairamba su ayambani do aduna akhoi mayam sinane as moi dudi chahi manga gumba waraga kano gomengi oine de gomen na sinni tolok yam phangi do thabak to aduna adu oi phangna baina akhoi su yauru re adu college manga linkhatpada ado aigi 1981 april tang mapanda aise join tawbane oinang college da thamba marita MA loirakanda moi de hata tawde ai anakpa high school amda ai icha singke school ka ba thinbana yana baina miro leidamina baina tawi aduga mo adu moi khaga chawrakanda masadu ikpangama akanda ai college sale 1981 ge april ki tang mapanda oinang college sangaeba sangaba numita aina number 1 da ai miyam da haijaramge number 1 da ai lecture pihalleba kanana pihali oja mutombi principal na ibe manangdi radio da sumar magda na kontai
aduna nang mayam sem ta phajalu aina agori bobina magi mamagi maming de thamba mari college oina ma bese mai mamai maming da mamai yam ningba laira na horok pa masa amani na yang khunba khulakpa paisa yam pairak pada oina college se lingkhale adu matam du gi pali ba gomen si gi maroi ba thopu bani na akhoi se asawai yaw na jangi bani april gi tang kano mapan 1981 numitu da ai class lowe ba oina college kari gi lowe yang season ni adu warim su masam torongge tare makai di kitang hele aduga kano yam lange ba matam da mana agodi su tor pada mayam sa ka pija dan khosan da class se hodoi ba adai da waja principal na hai sarojini mana ngon sarojini ko sarojini nang kharam ta mayam su control ro som da ba mon gi puja ka se am ta lan na son jang gi da na college se pararoi hai na tong dagi matam du da oina ham da college ama lingkhale na madugi surrounding area da leiba mi myam da na nuai na lakhiba do langon puraga ne langon se puraga labuk tu dagi kar aga ne langon thana makan da egi class ya sang eba sang aga aina masidi kari wari lisan ne na aina wari si amadi ko ai wari libadi angangon ne dagi wari libo oina di salak taraga wari khaga ligale adai da aina khamba thoi bigi ngasagi kano se ras makhan ma pan se puthok na bagi akana nei riba matam ne ba nei ba matam sida matam du gi hek tholok ba hek master se hek tholok ba loi ba sida sida madu ai kok ta loi le ba madai khamba thoi bi gi sai on tare kano ka sin nong ban gi mai nupi mari ga ka do tawdana thoi bi ga loi tha dana taw du dai mayam du na langgon ga loi thamakan da ai class yaw ga som dana puja taw ba ngamo ba ni hai ri ba ai se 1981 ye april gi tang ma pan da join to ba ai se 2009 da ai result to we ba adu ho akhoi to lo ma manga ba siki ma pi di hai ba di ya roi grant ma loi grant du da gi chahi amara ni da lising manga phangi adu mamang gi di zero ngak ta ne aduna adumain to dana akhoi punsi se lelak panina aina thabak se masi thabak to da ya de na asu thorak na thabak ma amam tawi school college ma na heng si hai ba ai adu challe adum ai di college da moi kanu paisa pi dem ni na numi humni ka halle ba atopa numi ni do ai adjust toraga school college ya mi hai ba ni guest hoina lai ba joseph da lai rani adagi school da lai rani ashari da lai rani so many school dis ai se purak pani hai na ai wari singa si di lining ba wa khana ma tak ta na ai me di thok sa da aduna matung manau di boy ka loi ra kan da mayam se college ai dong na taw handok saru ku di ling khat pinu hai ba se ai mayam da khunam je ke pung taret makai hele ga su leng dana akoi mi kulhum do yeng bidi adana taret makai ki paudam konsalasi smain taw dana akoi na hek pok padagi aina poklak pa matam dagi ade akoi magi matam dagi akoi gi manipur sidai sida awa ba mayam se lairaga so akoi gi spirit of akoi gi manipur da lai bam ni mayam si ki never give up adagi magi yamna strong will power lai bese masi hujuk so akoi lan marak sidai sida masi uri adana masi lairing hi de akoi lai bak se dum chakhalakani hai bagi angon da hope si lai zari adana masi haraga ngasi gi diloi sanjarage mathangi program mathangi saturday da akoina wari se mu loisalakanda dengbiriba pungna magnasu adom na share to bining ba leiraga su akoi gi open mic sita akoi invite to zari yamna thuna sinjarake aduka message to biro poem adagi wareng adagi adom gi uruba kano manipur gi phibam haitare ko akoi myam si inspire to na bagi damakta masi haraga lesinjarage khurumjari ma bus